Chingthak sing Chanba Chatlubada Khul ngakpa singda Kuki Khutlai Paiba shingna Nongmei Kapsillakkhre Khul ngakpa shingna handuna kappada Kuki macha ashok apan nangkhre hairi Thadoi ase ngasi numit yungba matung pung aniga minute 55 rom tarakpa duwaida lamsang police station na konba Kadangband Chingthak thokibani Thadoi asigi matangda press na phangba paugi matungina Kadangband Khul ngakliba village defense volunteer tararom ngasi nungthil pung aniga minute 13 rom taba duwaida Kadangband Chingthak sing yanba kakhatki Khul ngakpa sing aduna Kharam Thadoi Maning Kadangband Chingthak mapa Kapshillakkhre waduna ngaihak potharingaida inaknakpa mafam amadagi afaba makhalgi Khutlai Paiba camouflage dress setpa Kuki Khutlai Paiba singna Nongmei round tara kun kapsillaktuna attack chatharaki attack adu hek chatharakbaga Khul ngakpa sing aduna pakthaduna position lowbaga loinana khud handuna Nongmei round khara kapki maduda uamagi marumda lumduna leiramba Kuki Khutlai Paiba ama Nongmei maruna panbadagi Narak mongsong marakta takiba uhawi hairi Nongmei kapnaba adu minute 5 rom chatharaba matung Khul ngakpa sing adu khongpham handoktuna thorakibani haina pawsena makha tari